ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯍꯨꯝꯗꯣꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤ ꯂꯪꯊꯕꯥꯜ ꯈꯧꯄꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯧꯄꯨꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤ ꯂꯪꯊꯕꯥꯜꯒꯤ ꯃꯦꯝꯕꯔ ꯆꯥꯟꯗꯅꯤ ꯀꯥꯝꯕꯩꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯩꯂꯣꯟ ꯋꯥꯏꯐꯩꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ 6 ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏ 6 ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯌꯥꯅꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥ 6 ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯕ ꯑꯁꯤ ꯄꯦꯟꯗꯦ꯫ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯖꯥꯠ ꯐꯅ ꯌꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒ ꯀꯨꯀꯤꯒꯤ ꯃꯔꯛꯀꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯑꯋꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯀꯔꯝꯍꯥꯏꯅ ꯋꯥꯔꯣꯏꯁꯤꯟꯁꯦ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯕꯤꯔꯛꯑꯦ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯁꯨ ꯊꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯈꯨꯠꯁꯤꯟꯅꯕꯤꯅꯕ ꯑꯩꯈꯣꯏꯅ ꯅꯣꯜꯂꯨꯛꯅ ꯂꯪꯊꯕꯥꯜ ꯈꯧꯄꯨꯝꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯇꯔꯞꯇꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫